Hanagi Jammu and Kashmir gi Governor oiramba Satya Pal Malik masagi anaba amadagi ngasi Delhi gi Ram Manohar Lohia Hospital da aroiba yayip tankhre makna hinglingai da Bihar Goa amasung Meghalaya gi Governor shu oiramke Uttar Pradesh da pokiba jat luchingba ase Ram Manohar Lohia gi socialist ideology da ngaujaduna English singa magatara mapan humfu adawai dagi rasniti da khungdarakhe Congress da matam khara yauram laba matungda mahak janata dal haina ko na on ke ba jan morcha heba party asigi so founding member ne mahak English singani mari da Bharatiya Janata Party da yauraktuna English singani tarani thoi da BJP ge national vice president su oiramke loinana English singani tara mari ge Lok Sabha gi election da Prime Minister Narendra Modi ge yamna maru oiba team member amasu oike English singani tara tareta ihan hanba oina Bihar gi governor oina appoint torba matungda mahak mathang Jammu and Kashmir Goa amasung Meghalaya gi so governor oiramkhe ningsling bayabadi mahakna governor oiringai matamda yamna controversial oipa Jammu amasung Kashmir special status piramba article number 370 ado revoke tawkhibani